Lamdam asida thokliba irang asida Congress na politics tounaba hotnare haina BJP Manipur Pradesh ke maikaidagi thamlaki ba wafambu akanba mongda yaningda ba fongdokhibaga loinana Congress ta hana yauramba singna tauramba thabak kaya adu countable oi haiba tarabadi Congress ta ke chatkhiba hojikna BJP da yauramba singna tauriba sing asisu Congress na tawhanbani haiga dauribra haina MPCC ke Vice President L Tilotama na fongdokre hiramasiga mari leinana singjamai chungtham lekai da leiba Tilotama gi yumda pangthokiba paugi mifam amada mahakna makhatana hai Congress na politics toge hairam labadi Rahul Gandhi na Manipur da laklamba matamda tauramba yai matamaduda Congress ki mahila youth singna tongan mafam sing amadi relief camp singda chatuna mateng tawbada Congress ki firal paiduna khudong chaba lauramba yai adubu Congress na tawkiba leite Rahul Gandhi na lakhiba dudi praja miyam ga hak thengna na unaba lakhibani numit humni gi khongcheta laklamba Union Home Minister Amit Sahana lamdam asigi miyam da show tawramlaga numit taraga mangada solution purakani haina thasaba piramba du ngasi fawa irang asige waroishin purakpa ngamdana leiri mahakna makhatana hai lengak asina irang asi chada yangkai fagatle hairabasu chingi lamdadi lo chatnadaba amagum leiri aduga tampakta khat chatnabagum leiri basi karigino haina hangladuna imale baki damaktani haiduna thorakliba miyoi singbu maran leba amagum fajinbagi thawong yaningde miyamna kauriba pungni fugani pangi general strike asi achumba khongthangni hainasu mahakna makhataki. Let's never try to create unnecessary mileage in this situation. Aduga, even Kongjep hainagum se hai, akoina BJP da Kongjep sunghai hai de, akoina Kongjep hai radi nahana praja singna ihawam harokta tongan ba direction namada chatlamba su yai political issue da tawba ya ba thabak kaya ngang ba ya ba wahi kaya leibaki irang sida ichithinaw mayam ase pungning phathawa ngamdraga di tayon na ba lamben amada chakhini ko khanna Congress mayam na nganging ba kaya leirabasu makhoi political failure mayam ama leirabasu phajal laga thamaga amutang di kamain tawna santi poraksige na honna dara leiba Bharatiya Janata Party ki kanguna khangba phai mathangda mo moina hai nation first. This is totally a failure point in the context of Bharatiya Janata Party niko hawjik aina hangba wahang khara Sri Nimbus and team da makoina hai Congress na akhoi ki crisis se present crisis se Congress na politicalize tawna bo holare politicalize akhoi na tawraga akhoi na masibu sizina na bo honare. That's totally wrong. Akhoi na politicalize tawdana mileage lokhoke haiba taragadi Sri Rahul Gandhi na laambado adaida mahoi di prime minister kumakpa ngamponte moigi leader sing laaga show toraga show piece oina picnic lakpadong laama chakibani aduna moi ka shumta torba ngamde adugumba Sri Rahul nate madi prajaga hakthingna na unage na laambani akoina madaida Congress ki phiran haidana paidana akoina mileage mayam ama longna bo hona bayai abandu bo khoi tawkide